Leisabi ama yauna nupi ani thouri yanduna siramlei nahan numidang pung 13:10 rom tarakpadagi ngarang ayok pung 13 rom tarakko phawbugi manungda Leisabi ama yauna miyai chalabi nupi ama maphamanida thouri yanduna siramlei Taudo asi khongjom PS na koliba sapra maning lekai gi waiting set ta thokibani leikhidre nupi masa du sahi taraga taru khakta maksuri sugunugi nungu sairel dagi laklaga hojikna samra maning laibungda leibani haire taudo asi gi matangda police na lokhatpa unnecessary threat ki case amagi matungina mahake haksang ase nungthil zenems ki mirial sangda executive magistrate ama yauna video coverage tawraga postmortem examination tawkhre haire amarom danga pung 13 rom tarakpada Imphal PS na koliba sagolban Joy Govinda Lerak Maning the Lebi, Ning Tem Samayum Ongbi, Lakibai Chahi, Yang Kaigani Toy, Mapuroba Arke Saubu Kovinupi Amasu, Thouri Yanduna Siram Lehaire. Adumoina Maki Missia Singaningai or the Hybagi Maram Sing Pongdok Naragli, Adubu Police na, UDK Sama Lokatuna investigation Satanabagidamak, Leikhidre Haksang postmortem examination Taunaba, Dimskimil Sanga Tamkre Haire. Myanmar da bom thadarak pada soklaba ZRA gi kadarama Sursanpur da phare hari Myanmar da nongmai kamna ba masung bom thadarak pada soklaba ZRA EC gi kadar ne haiba mi ama India gi security force na Sursanpur district ke behiyang da gi phare hari bom thadarak pada gi soklaba mi adu gi maming Sianmun kawi laifam na Myanmar gi tuithang da gi ne hak soklaba matung Sursanpur gi district hospital da layeng na ba purakibane pawos gi matungina thas gi kun gi ayukta Myanmar da ZRA EC amasung CNA anigi marakta akanomongda nongmai kapna bagaloina na bongi attack su tawrakhi thaudo adu da nakala ni makta aso apan kya yawki haide ZRA gi soklaba kadar sing adu Sursanpur da purakhibani thasigi kungi numida pung taruk lom taba matamda ka hena soklaba ZRA EC gi kadar adu selsi khul haina su khangnaba behiyang ti village gi khongna phawdok phawjin tawba lambi masa amada Sursanpur district hospital tamna purakhibani numit adu gi numidang pung 3:30 taba matam ambulance amana soklaba mi ama security check post manakta puduna chatpa thengnaki ambulance adu check tawrubada Sianmun hariba soklaba kadar adu layengnaba puba oiramki haire soklaba ZRA gi kadar adu loina na ataiba sakhangdaba mi kaya su security force na behiyang dagi phaki haire numit kharani gi mamangda Myanmar lanmi na PDF kadar singna lotuna leiba Myanmar gi mafam kharada bom thadaduna kadar tarawndoi hatki bom thadarak pada soklaba kuki jo kangbu singa du layengnaba gi dama kuki khanglai longpi KKL na India da purakna sound mateng pangki haide Tha ani helaba president rule makha chathakhigadouri Manipur da president rule thamkhrabasu athoba matamda miyam gi mehun asyamba lengak lakpa yai haina miyam na panaraba du tamna mami samjelakpa loina na president rule matam kharadi chonthana leiraba yari sahi asigi February 8 da N Biren Masana chief minister phamdagi resign tawjakhraba matung February 13 dagi Manipur da leiramba BJP na lusingba miyam gi mehut na semba lengak muthatlaga state assembly bu suspended animation thamlaga president rule thamkhibani center da Prime Minister Narendra Modi na lusingba BJP gi lengak lainingai matam kumja 2022 da tangkak ani thokna pangthokiba tarani thoi suba Manipur Legislative Assembly mikhalda BJP gi MLA kunthra gani thoi mai pakhe sahi atugi March kunga mathoi da N Biren gi ani suba tang gi chief minister oina lengak ki wasaklau ki loina na sasan tawba horakhe kumja 2023 gi May 3 dagi Manipur gi singi district sing da chathakiba tribal solidarity march adugi makha tarakpada numit adumakta da Sursanpur da kuki sing na maitai singi mathakta attack chathakhigadouri Manipur gi mafam matai da su irang adu sandoraktuna maitai amasung kuki ani gi marakta sauna irang tholakhibane Kuki singa chatharakliba lan asi maitai khakta da nate yellow phuruk khudingmaktani haina jadumani na phongdokkhre haukiba sahi 2023 gi May 3 dagi kuki singa chatharakliba lan asi maitai da khakta chatharakpani haina khanbadi lan gani makoina chatharakliba lan asi Manipur da lairiba yellow phuruk khudingmakta chatharakpani haina Federation of Haumi gi president sapamsa jadumani na phongdorakle wafam asi ngasi Federation of Haumi na sinduna sawongbung kabui khunjau da leiba indigenous pillars complex da upambi thabagi thorongga mari leinana paumi singda phongdorakibani mahana makha tana hai mapandagi sangsilakiba kuki singna lamdam asigi yek salai leijaba phurup kharabu kuki ni haiduna nung yungsinba India langa amadi United Nations da semjin sajingda se kaya thaduna kuki ni haina ba honaba leptre tanja sida yellow phurup kunga manga na punna sinduna aikhoi amatani haiduna sawongbung kabui khulda pillar junglabadi makhoi gi asa amadi kairagani Manipur da tholiba irang asida yellow phurup kharabusu makhoi gi misang sanghanduna victim tahanna ba honari adubo yellow phurup singnadi aikhoi
amatani haiduna mitei singgidamak leptuna lakle paumishingna hangba wahangi pakhum pireduna mahana makha tana hai ngasi sawambung kabui khunjang lam puthokpiduna khinnaba semgatleba pillar asisu athoba matamdu semgatpa loisilagani makha tana su atopa district singda su asigumba pillar kaya yungnaba thaurang leire handakki ahan basida karigumba singda yungba tarabadi lam arapa chappa ngamdaba ahal kaya ama leibana makhoigi khudong sanaba mafam asida yungnaba semgalakpani tokhaiba pama kuki phurukki oinadi makhoigi ne haiba sap chaba lam leitabana lam munnabu honabada lan tasilaklibani adubu lamdam asigi yellow phuruk singna iramdam asi kaibi yaroi haina ta ngakminaduna lakle iramdam thugaina bu honaragliba singbu phurup ama khaktana ngakthokpa ngamloi handak na maitai taraklabusu khara leiraga atopa phurup singda landarakloi haningai leite maram aduna yellow phurup singgi amata oina punsinduna nuksi chanana hingminabaga loinana yengnaba singdagi punna ngakthokminasi haina phongdokhi Asam da yuha hakre ngarang nungthil pung 3:40 taba adwaida Assamgi Sonitpur da epicenter oiduna leinungda kilometer 10 luthana magnitude 3.2 da yuha hakre haidi thodu aduda asopan nangbagi paudi leite loinana India gi northeastern region asida handak marak epicenter oiduna yuha habagi thabak makha chatharakpani haidi basichu mamang thada Myanmar da kanamong da yuha hakiba dugi after shock oigani haina thajanadi Myanmar da hakiba kanba yuha duda ngasi phawda mioi lising ahunga Satret kunthra manga sikre mioi lising manga ka samak sumna nipan sopuda natana hauze mioi sama kun amasu thiba khangdana leiri haina Myanmar military junta ge spokesperson na thadrokpa zero lamana haidi pambaina lusing bu UNLF ki maikaidagi awaba phongdorakle haukiba April 2025 party gi local cadre LC Naurem Thoujal Haiba Alliance Anand Masagi mathau pangthoklingai atopalanmi amagi Miss Phare na maram oidana leikhidabada UNLF amasung masigi lanmi sanglup MPA na awaba phongdokpaga loinana leikhidra yawoloi asigi mafamda lukki maikaidagi yawolgi ikai khumnaba pirakle pambaina lusing bu UNLF ki Department of Publicity and Education ki Director Sarai Rongba Thoksomna khuyek piduna thadrokpa zero lamada nuksikhiba itau Naurem Thoujal Haiba yawoloi ama oina party na piba militia ki training phangduna 2023 sahi gi April thada party da yaurokhe maha MPA gi lanmi singi marakta pullaga lanmi amagi thodang lauduna haukiba sahi ani mukse MPA gi lanmi singna lanthengna riba lanpham singda saruk yakhiba yawoloi amane nahana yu pung 10:15 taba matamda mahan alairiba kemadu da mahak chantri loiduna sakchana ba sem saringai manak nakpada khulai sengduna lairiba lanmi amana soibadagi Miss Phare oirakhe Miss Phare aduna itaosi phibam yamna luna soki asokpaduna maram oiraga itaosi laikat laikanaba ngamdana leikhidabani LC Naurem Thoujal Haiba itaosi Imphal West ki haibung popi maelikaida leiba Naurem Dolen apokpa amasung sauba apopi anigi mapari oina July 13 1996 da ihan hanba mapari oina phangjakhi itaosi yum pale mahangna leikhidabada mahaki loina bi amasung pikliba masa ani lehauri itaosi ki masimanaw mari ni mahangna kwaidagi ahalni nuksikhiba itaw Thoujal Haiba marebak ningba marebak ki ningtambagi damak thawai pamuba leitaba kathokpagi matik mayai chianba mathauda poning lupa ing tappa thaksi khasi phajaba amadi thauna leba yawoloi amani itaosina leba ki ningtamlan asigi damak party da yawroktuna atenba matam asida thawai hakchang yawna lal hogi thodang lorongkhe nungsikhiba itaw Naurem Thoujal Haibana manung matam sadana leikidabada ibung manungna thengna horiba awazai thengda UNLF amasung masigi lanmi sanglop MPA na thamoi sokna saruk yajade yawoloi asigi thawai yawdarba hakchangna ima leba ki leisada ingna signa yataba oirasanu haina lukki maikaidagi phongdorakle Manipur Staff Selection Commission ki website launch tawkhre Taragataret Suba National Civil Services Day-ga mari leinana Chief Secretary Prashant Kumar Singh gi office chamber da ngarang pangtokkiba achamba thoram amada nauna lingkhatkiba Manipur Staff Selection Commission MSSC gi website manipurssc.mn.government.in launch tawkhre MSSC gi website launch tawbagi thoram aduda commission asigi chairperson Ranjit Commission gi secretary Dr. Rangitabali Waikhom Commission asigi official sing loinana website asibu develop tawriba MSQ10 gi managing director su sarugyakhe launch tawbagi thoram aduda wangang laduna Chief Secretary Prashant Kumar Singh na hai government department sing organization sing autonomous body sing semi government organization sing gi recruitment process streamline tawduna thabak lobagi examination sing transparency leina pangthokpa ngamnaba pandamda Manipur Staff Selection Commission asi lingkhatkibani commission asigi
ꯃꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯂꯣꯟꯆ ꯇꯧꯔꯤꯕ ꯑꯁꯤꯅ ꯊꯕꯛ ꯊꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯀꯦꯟꯗꯤꯗꯦꯠꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡ ꯑꯃꯗꯤ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠꯒꯤ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯈꯪꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯇꯤ ꯔꯟꯖꯤꯠꯅ ꯊꯕꯛ ꯂꯧꯕꯒꯤ ꯃꯇꯥꯡꯗ ꯀꯃꯤꯁꯟ ꯑꯁꯤꯅ ꯇ꯭ꯔꯥꯟꯁꯄꯔꯦꯟꯁꯤ ꯂꯩꯅ ꯐꯦꯌꯔ ꯑꯣꯏꯅ ꯑꯃꯗꯤ ꯏꯐꯤꯁꯤꯑꯦꯟꯁꯤ ꯂꯩꯅꯕ ꯊꯕꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯃꯤꯌꯥꯝꯗ ꯊꯝꯈꯤ ꯀꯃꯤꯁꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯊꯕꯛ ꯇꯧꯕ ꯉꯝꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯗꯨꯅ ꯉꯁꯤꯒꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤ ꯍꯥꯡꯗꯣꯛꯄꯅꯤ ꯋꯦꯕꯁꯥꯏꯠ ꯑꯁꯤꯅ ꯃꯔꯨꯑꯣꯏꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯏ-ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯂꯥꯏꯅ ꯈꯪꯍꯟꯕ ꯉꯝꯂꯒꯅꯤ ꯀꯃꯤꯁꯟ ꯑꯁꯤꯅ ꯍꯥꯟꯅ ꯏ-ꯑꯣꯐꯤꯁ ꯐꯥꯏꯂꯤꯡ ꯁꯤꯁꯇꯦꯝ ꯂꯩꯔꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯕꯤꯖꯦꯄꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯑꯃꯗꯤ ꯒꯥꯟꯙꯤ ꯐꯦꯃꯤꯂꯤ ꯀꯤꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯦꯔꯥꯜꯗ ꯀꯦꯁ ꯄꯨꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤꯒꯤ ꯃꯦꯅꯤꯐꯦꯁꯇꯣꯗ ꯌꯥꯎꯈꯤꯕ ꯄꯣꯏꯟꯠ ꯑꯃꯠꯇ ꯊꯕꯛꯇ ꯑꯣꯟꯊꯣꯛꯏ ꯍꯥꯏꯅ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ MLA ꯐꯝꯗꯒꯤ ꯇꯣꯛꯄꯤꯒꯦ ꯍꯥꯏꯅ ꯀꯦ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯗꯤ ꯒꯥꯟꯙꯤ ꯐꯦꯃꯤꯂꯤ ꯀꯤꯕꯗꯒꯤ ꯅꯦꯁꯅꯦꯜ ꯍꯦꯔꯥꯜꯗ ꯀꯦꯁ ꯄꯨꯊꯣꯔꯛꯄꯅꯤ ꯍꯥꯏꯅ ꯑꯣꯜ ꯏꯟꯗꯤꯌꯥ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤ AICCꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯦꯗꯚꯣꯀꯦꯠ ꯃꯦꯊ꯭ꯌꯨ ꯑꯦꯟꯊꯅꯤꯅ ꯕꯤꯖꯦꯄꯤꯕꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ BT ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯦꯊ꯭ꯌꯨ ꯑꯦꯟꯊꯅꯤꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯍꯤꯁꯇꯣꯔꯤꯛ ꯑꯣꯏꯔꯤꯕ ꯒꯨꯖꯔꯥꯠ ꯁꯦꯁꯟꯗ ꯕꯤꯖꯦꯄꯤꯒꯤ ꯑꯁꯣꯏꯕꯁꯤꯡ ꯃꯤꯌꯥꯝꯗ ꯆꯞ ꯆꯥꯅ ꯊꯝꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯕꯤꯖꯦꯄꯤꯒꯤ ꯑꯦꯛꯁꯇꯣꯔꯁꯟ ꯃꯦꯆꯤꯟ ꯑꯃ ꯑꯣꯏꯔꯤꯕ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ED ꯑꯁꯤ ꯁꯤꯖꯤꯟꯅꯔꯒ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯊꯛꯇ ꯑꯔꯥꯟꯕ ꯅꯦꯁꯅꯦꯜ ꯍꯦꯔꯥꯜꯗ ꯀꯦꯁ ꯂꯧꯈꯠꯇꯨꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯄꯥꯔꯇꯤ ꯆꯦꯌꯔꯄꯔꯁꯟ ꯁꯣꯅꯤꯌꯥ ꯒꯥꯟꯙꯤ ꯑꯣꯄꯣꯖꯤꯁꯟ ꯂꯤꯗꯔ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯃꯊꯛꯇ ꯆꯥꯔꯖ ꯁꯤꯠ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯈꯨꯠꯊꯥꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤ ꯑꯃꯗꯤ ꯒꯥꯟꯙꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯁꯦꯜ ꯑꯁꯤ ꯑꯦꯁꯦꯠ ꯑꯃꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯕꯤꯗ ꯃꯅꯤ ꯂꯣꯟꯗꯔꯤ ꯀꯦꯁ ꯑꯃ ꯆꯥꯔꯖ ꯇꯧꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯏꯟꯐꯣꯔꯁꯃꯦꯟꯠ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯄꯨ ꯏꯂꯦꯛꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕ ꯑꯃꯗꯤ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯨꯗꯣꯡꯆꯥꯕ ꯁꯤꯖꯤꯟꯅꯔꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ ꯂꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯁꯨꯡ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯤꯃꯤꯗꯦꯁꯟꯒꯤ ꯌꯥꯝꯅ ꯂꯨꯖꯗꯕ ꯊꯧꯑꯣꯡ ꯑꯁꯤ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯒꯅꯤ ꯑꯆꯨꯝꯕꯅ ꯃꯃꯩꯗ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯅꯁꯨ AICCꯒꯤ ꯋꯥꯉꯥꯡꯂꯣꯏ ꯑꯦꯗꯚꯣꯀꯦꯠ ꯃꯦꯊ꯭ꯌꯨ ꯑꯦꯟꯊꯅꯤꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎꯕꯤ ꯇꯦꯛ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯐꯤꯕꯝ ꯌꯦꯡꯁꯤꯜꯂꯨꯕꯗ MLA KS ꯂꯣꯀꯦꯟ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯋꯥꯡꯒꯣꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯑꯣꯏꯅ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯗ ꯌꯥꯎꯔꯤꯕ ꯄꯥꯎꯕꯤ ꯇꯦꯛ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯐꯤꯕꯝ ꯀꯦꯟꯗ꯭ꯔ ꯑꯁꯤꯒꯤ MLA KS ꯂꯣꯀꯦꯟꯅ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯌꯦꯡꯁꯤꯟꯕ ꯑꯗꯨꯗ ꯍꯟꯗꯛꯇ ꯁꯛꯈꯪꯗꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯑꯁꯤꯗꯒꯤ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯈꯔ ꯍꯨꯔꯥꯟꯈꯤꯕꯒꯤ ꯊꯤꯒꯠꯂꯤꯉꯩ ꯆꯩꯔꯛꯇ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯧꯅ ꯁꯥꯕ ꯇꯣꯏꯂꯦꯠ ꯑꯃꯗꯤ ꯕꯥꯊꯔꯨꯝꯒꯤ ꯑꯥꯎꯠꯂꯦꯠꯁꯤꯡ ꯊꯨꯒꯥꯏꯔꯝꯕ ꯎꯕꯗ MLA ꯃꯩ ꯍꯧꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯊꯨꯕꯗ ꯐꯥꯒꯠꯇꯨꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯈ꯭ꯔꯦ MLAꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯃꯃꯥ ꯃꯄꯥ ꯁ꯭ꯀꯨल ꯃꯦꯅꯦꯖꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯍꯦꯟꯅ ꯐꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯄꯨꯡ ꯑꯃꯔꯣꯝ ꯆꯠꯊꯈꯤꯕ ꯃꯤꯐꯝ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ MLA ꯂꯣꯀꯦꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯋꯥꯡꯒꯣꯏ AC ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯇꯣꯞꯄ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯁꯤꯡꯒ ꯌꯦꯡꯅꯕꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯃꯥꯡꯖꯤꯜ ꯊꯥꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯟꯅ ꯃꯍꯩꯔꯣꯏ ꯅꯤꯡꯊꯤꯅ ꯂꯩꯔꯝꯗꯕ ꯄꯥꯎꯕꯤ ꯇꯦꯛ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯁꯤ ꯁ꯭ꯀꯨल ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯅꯧꯅ ꯁꯦꯝꯒꯠꯂꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯍꯩꯔꯣꯏ 190 ꯔꯣꯝ ꯂꯩꯔꯦ ꯂꯣꯏꯅꯅ ꯂꯥꯛꯀꯗꯕ ꯆꯍꯤꯁꯤꯡꯗꯁꯨ ꯃꯍꯩꯔꯣꯏ ꯍꯦꯟꯅ ꯇꯝꯍꯟꯅꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯁꯦꯝꯒꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁ꯭ꯀꯨꯜꯗꯒꯤ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕ ꯑꯃꯗꯤ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄ ꯇꯔꯥꯏꯅ ꯂꯧꯗꯦ ꯂꯣꯏꯅꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯋꯥꯛ ꯑꯣꯔꯗꯔꯒꯤ ꯋꯥꯡꯃꯗ ꯊꯕꯛ ꯁꯨꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯁꯨ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯄꯥꯎꯕꯤꯇꯦꯛ ꯂꯝꯈꯥꯏꯗ ꯀꯣꯛꯆꯥꯏ ꯐꯥꯎꯕꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗ MLAꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯂꯝꯕꯤ ꯑꯁꯤ PMGSYꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯝꯕꯤꯅꯤ ꯂꯝꯕꯤ ꯑꯁꯤ ꯅꯧꯅ ꯁꯦꯝꯅꯕ ꯇꯦꯟꯗꯔꯁꯨ ꯂꯥꯛꯂꯤꯕ ꯃꯦ 6ꯇ ꯑꯣꯄꯟ ꯇꯧꯔꯒꯅꯤ ꯇꯦꯟꯗꯔ ꯑꯁꯤ ꯑꯣꯄꯟ ꯍꯦꯛ ꯇꯧꯕꯒ ꯂꯝꯕꯤ ꯑꯁꯤ ꯁꯣꯏꯗꯅ ꯁꯦꯝꯂꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯛ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯍꯧꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯆꯦꯖꯥꯏ ꯑꯃ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯐꯣꯡꯈ꯭ꯔꯦ ꯗꯤꯂꯤꯃꯤꯇꯦꯁꯟ ꯏꯟ ꯃꯅꯤꯄꯨꯔ ꯔꯤꯛꯁ ꯔꯤꯐꯣꯔꯝꯁ ꯑꯦꯟड ꯗꯤ ꯔꯣꯗ ꯑꯍꯦꯗ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯄ꯭ꯔꯣꯐꯦꯁꯔ RK ꯅꯔꯦꯟꯗ꯭ꯔ ꯁꯤꯡꯅ ꯏꯕ ꯆꯦꯖꯥꯏ ꯂꯤꯐꯂꯦꯠ ꯑꯃ ꯉꯔꯥꯡ ꯃꯍꯩꯔꯣꯏ ꯂꯨꯞ 6ꯅ ꯐꯣꯡꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯌꯥꯕ ꯁꯦꯟꯁꯁꯀꯤ ꯃꯇꯨꯡꯏꯟꯅ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯅꯠꯇꯅ ꯀꯨꯝꯖꯥ 2001ꯒꯤ ꯁꯦꯟꯁꯁꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ MSF ꯗꯦꯁꯥꯝ KSA ꯁꯨꯞ ꯑꯦꯝꯁ ꯌꯥꯎꯅ ꯃꯅꯤꯄꯨꯔꯒꯤ ꯂꯨꯞ 6ꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ
Manipur Press Club ta pangthokpa sejai phongbugi asamba thoram aduga mari leinana mahiroi luk tarukki coordinator Ningthaujam Dhanakumar Maitai na hai Manipur da delimitation tawgani hairiba asida kumja 2001 gi census matungina delimitation tawdana ba wafamda yumpham oiduna hairiba article asi phongbani kumja 2001 gi census report asi yamna sayanaba leidiba report amani hairiba mathong hoktaba census asida yengduna Manipur da delimitation tawraklabadi thohaningdaba thodok kya tholokpa yai lamdam asigi sing amadi tamda kupna yengduna miyamna yaba census matungina delimitation tawrabadi miyamna support tawgani maduna trabadi Manipur da delimitation tawba yaroi hairaduna chatliba tha asigi kunga maridagi hauduna tongan ba mafamsingda kumja 2001 gi census yengduna delimitation tawba yaroi haiba campaign chathaba hauragani haiba wafamsu thamlakhi Nambul Turen Mapanda Ain Kain Sajilamba Sing Takthokpa Haukre Imphal West DC Biyang Makhada SDC Imphal West Central 2 na Lusing Tuna Nambul Turen Mapanda Sajilamba Dukan Sing Amadi Atay Structure Sing Ngarang Dagi Takthokpa Haukre Takthokpa Gi Thabak Satharingai Pam Daba Thodok Thoktana Ba Imphal Police Station Gi Parson Sing Yauna Commando Team Bamana Ngak Sen Bagi Thabak Sathaki Imphal West DC Biyang Makhada Manipur Ngaki Environment Department Amasung PH Department Ka Punna Khusamna Duna Sathaki Takthokpagi thabak adugi manungsanna Waisel marigi mapanda lona yadaba maongda sajalamba dukan sing amadi infrastructure sing takthokhi loinana naga nala mapanda sajalamba singsu takthokhi nongju tha matamda khusemgi sing sau thogliba stege ngak thokpa ngamnaba pandamda khongthang asi lokholakpani haina SDC Imphal West Central to Ranjit Central to Ranjit maisnamna phongdokladuna mahangna hai PHCD Environment Department amasung Imphal West DC ga puna khusamna duna sangsilliba si miyamgi fanabagi damaktani ngasi chathariba mafam asida natana Imphal West gi manungsanna Nambul Turel gi mapanda sajilamba structure sing makhatana takthokpagi thabak chathakigani haiki ngarangdagi hauduna eviction chathariba si khudakta hekta chathaba nate mangjawnana DC gi maikai dagi khangankiba laikre DC gi maikai dagi masa masana lokthoknaba khanghallabasu lokthoktabadagi eviction asi chathabani ngasi sumayai lambi gi Nambul Turel mapanda sajinba infrastructure sing eviction tawbagi thabak chathagani Manipur legangna ising Saudagi ngak thoknaba paikhalakliba thabak thoramsing asida miyamna mateng pangbiu hainasu Ranjit maisnamna appeal tawrakli